May Tangman the Lingsin Biriba, Ikai Kumazerba, School Security, Founder-cum-Chairman of the Academy, Shri Thangjam Bimolchandra Ikai Kumazeri, Chief Guest Limbigre, Adukamatanda, special invitees the Lingsin Biriba, Shri Laimayum Shiddhant Sharma, 8th stand rank holder NEET 2020 Ikai Kumazeri, Loinana Aigichan Kumari Sonia Sorensangbam Mazi Senior Journalist ni State Awardee ni Ikai Kumazeri, Loinan Lengsin Biriba Angangi Parents Singh Nungsijaba Satra Satra Singh School Sigi Teaching and non-teaching staff Ikai Kumazeri. Ngasi se taseng na Imphal Velley Academy gi sigum mami pamamada guest of honor review kan haiba sem nungai Manipur da that's not for Manipur even Northeast IBI sigi Imphal Velley Academy is this is the best school in the Northeast karigino da school lama laiba da magi criteria mayam government na prescribe to laiba school lama ta yaudabani sigi school sida loi watana yaubani aduna from the very beginning hek sigi hek linkat po bagi mi na khangdringai do adagi aigi angang base nine na tamak pa ji bok tami hoji shoma tami results yam phai aduna yam phai khali adagi hojik su 11th class tamoina foundation course hoina NEET ki engineering ki hapa hore se siju yam tongan ba mane na khanjai aduna idi parents singna yam phajana sogalaga school je phan bichangi sigi school jigi tongan ba unique oiba ma lei idi sorok tagi yam lap leibagi academic atmosphere phajai ing chi campus ju yam mong tai awat plate yam nungai ba poe aduna amabu ro niyo mama piri badu mapung phana school lama semaje tobam tho en khali ada koi Manipur gi di gyan ta pote mayam se ko hawa gari mayam do da chat palang ra be ba bi ba khong du mana tawang ba school le bu da paisa ka pi da ming chan bu yor this is wonderful aduna aidi laiba phai na khali ani subada aina ngasi angang singda magi motivational speech na pijo matamda aina irapot ki wafam mamtang chingsin ningi mayamna su hena khangbirabani irapot si mana class 7 bok tambaje Johnstone school dane adagi di sileta lai tamba chale ma lai tamba chale je lai tamba chatpa makti aseng badi natte akhoi gi mayamna su khangbiriba akhoi gi ihana ba Manipur gi bi haiba tare akhoi gi Samarendra gi magi seba toboi ke bo chappa hai tare ado lai tamme tambasida class 9 Europe dagi ni mana tholok pase tholaga mas silcha da thataru mulei aduga silcha dagi thora kanda Imphal manung jida khoiman kangjei bungje masida phammaga male karino da mai sangbam leitaba mamayum leite mama mapa ni maksu leigidre silet leigide mapa leigidre ngalingide mama leigidre aduna mapa mama su leitaba adagi hanasu masi akoigi jamasanda dum yoglakpani danako ada sangbam du leitaba adu ngau dana mase karai da sangjige na leibani matam jida ko aduda mai marub ibomcha haisina thengna dana pusalaga moida lehele magi marub ibomcha se mai mapa se samde nena maibam samden maje ningthem pugi mapan dagini matam juda panchayat member ne ada mana magi da sum lehen badagi magi career se horokpaneba ada angang sing daina hainingi di mama mapa su leitraba larik tambada zu migi mayumda tamba Dhaka da laik tam Dhaka si matam juda center of study ni yam maming leiba adu da zu migi mateng pangaga larik tamba adai Manipur da thola kanda ngasi khoina magi mitamda laisu katliba mi ma oire ise kana na kaidore ore noido
kaimdati magi left na hona jaba mongonda yawba personal philosophy mongonda left na illaga piriba magi yamaroi na personal discipline self discipline has aduga magi self confidence self decision yam tina angakpa mi maneba yamna legendary ne khoigi ado angang sina masidagi mongondagi tambaya ba paraje angakpa de yawgre kamaina siguma mi emo oirakna mana hotnaba haise magi matam mangalakta mawong kanam tagi ma mating ni de surasan maharaj na hanjan lakh khibane mongonda aidi maje hiram gudi makta yam maming lekhalakpado aduda mana phajan dagi di magi mi oide honadana thau achoba thok pining bagumba semning bagumba ngam myam de noguda ni gidabane ada magi huzil lai minari mai ahanjina samden jina ngai ti pusalak piri ne ba mana ni raga surasana ju pi ge na hairaga ni na baina ni gide adubu konangda konungi mazaibi mani mongonda mayum paliba khomdon chana je ko adegi di panchayat member oiramini akabada sagon tongini akumbada dolai tongini matam hojiki matam ge harge MLA gumbani loi thadokrini loi namak thadokrini aduga miyam gi damakta satkibaduni ngasi ekhoina ningsingise mongondagi tambaya baje mari pak nungsiba mari pak miyam gi yaifanaba khanbaje masi ngasi gi mironda darkar hoye doctor oishinu engineer oishinu lengak oishinu masagi da khalga huran de tau leiba nongam de numita bo ai gi da khal leiba leiba ki sugan gandaba moi mayam du leide sarupudi ha leitabnen phain khaleidi adugumba angang mayam du neba ngasi khoina semdois engineer oiraga mama pa pijaning daba tolo phamun numita nupi mapamda nai leibido aduni khoina ngasi semningis doctor oiraga hospital da leiraga lairu mayam du lai memota my private clinic ta lising time pan phangni na len ba mayam du ne sembiris nuai mantri ni mayam na khoigi vote ka le pb da to birise moizu hingol leibi da nikalis hingon gi jasi de angmak da leitre moi leibi da akoina semi yu mayam jibu sumai sum sem le di sahi kun gi manung da manipur kamdok da ge na wahang amadi mama pa sing azu hangam thok tra do aduna aidi mama pa sing mi yeng se ngasai zu akhoi ke na habi gi bdo akhoi gi NEET se Shiddhant na hai gi bdo parents sing na ngang sing sida apam ba ma namjal laga sem gi thabak si tobi ge no nang adu da lupa adu tingaga tuition tore nang ada lai tam bada sapada adu tore ada tore na investment gi paisa thada badong na ngang dang ai te khangan mase angang dune ek thabak tor kan da baba paisa am tingi ai ju paisa char ge na dum taklap ne ba na it's happening ko ado sidai khidang thaidok sem ta natradi nambun turen ju khuna sokpada hangoi re manam nungsiba kaithe namta yaudre sing lon mapan na question ba phajagra ba ji ju poppy flower ngakta ngai gre loktak su plastic bottle ngakta ngai re thumi yaudaba pa dai je palai le bijante prithibida ataw bai thadai na kaibul lamjau ga hai je floating island in the world tangar puni ne lukthare sangai chen bada makhong lup makhong ho phau ba hore ba khale adi tungi miro no ureroi ko nalam te yang view apom te yaudabani ising chen man nalam te leitam ne koi ji ko turin gi jasi ba loi mot pa loi re askari hai do no khang de apam te yaudre pakhang masam yam je saru ahum to bogi amadi ui debam te yaudre laisawi macha ju saru ahum to bogi ahum mak thabam te suning dre ha ingkhala ko da mahing bhaja bhaja hai galle biar bhaja bhaja pai ba hai re wy bhaja sa ba hai re ha sigi manipur ji damakta mama pana logodaba thodang je hana ai khitang thamjage ba aduga angang gi kone laksage mama pa sing ju aina khanjabada akoi mama pa sing je angang aphaw yam pongninge angang aphaw jam semninge aduga ai di phataba mapa ai di phataba ko hojiki mapa ji ju nupi koi ni ngaktane mai nupi ji lei na ko nupi koi dei to mapa je aina sum yeng bada Sama da 80% gumadi urim do mal.
thongan thok tram huran telephone to mayam si ko mama oi basing sa angang sen of the land mapa sen of the angang ga men tab za de hingjang ga thum morok thakan ge kaujan this is our Manipur se khoi Manipur ni ado use ngai te pit thak pa ina isa phajabam ju mi oi ningi ni ko id you di pit thai ba no magi ko adu halaga mama da football kaw dom kaw ba adu angang dia fa dum poning ko aduna ihanan bada karim ta paisa ju ting da ba karim ju darkar lai ta ba ko aigi angang gi mapa oi ba aiga angang gi mama oi ba aiga angat pada nungsina na amtang lebiyo ba please angang na kwai di pam ba se mama ga pa ga na angat pada nungsina ba si mo angang na pam sa ba le te para ga am phai ba ko aduga mama gi makhazai ngangli tabu tu mapa na Bruce Lee gi type tabu mu setha ba se masi uru di ko lari e phak to pa ga du tu ubja ni para ga pa yab janti ing na chikna nungsi nam tang leimina ba ko bebar tawna yam nungsi na loina nan leiba angang sing na khwai di pam ja ba du ong tang yum de to bi di am phani khali yum wang na sa ba khot pa gi ji kaya khan bi no imung ji phana bam takano honabiyo ko imung ga kheneba family ji phana bam to honabiyo paisa ju sangoi yamna phajana bebhar tawna wari utai sanaba nungsina loina ba ai leita phajana tanaba yamong tana sembi ba je ai masi he ubada angang sing yam nungai ne khaleba angang sing na madu nungai jarakanda moina tawjarbu khudimak ta loi mai pak toini Laitam badasu nungai doi ni harau nasu lei doi ni laitam chatle nope tawni hale nope tawni yum nasu yam leining ni imung dagi sima pan thokning oi angang na yum de yam leining ak trise mama pa yam phuna ba mama nei sau yam lang ba yam toi thue ma si ko aduna ndang chali ba ngang mayam se amtang phare hang biyo ba kai noi na pung trama thoi taraba koi chat lai se kai no gaina hair ko yaw ne koi mama ga baba ga phasana kaung no hori ngala di tung gani duga ing na sang again na see it's happening ko thui ni aduna masi mama pa oi basing na masi gyan kitang khara wakhan je khanbi raga imung jida isagi lopham ni nungsina na tinaba yamna chana china leiba imung jina isagi harni masida pandong chaung na phau na hogalak pa dumaina marik sum na igi sa imung jidagi hogalak ka doine si khangbi raga yam nungsina na phajana leminaba imung ama webiu haibase lengbi raiba guardian jing dai thamjage aduga guardian jing to yamna stress pijara roi matam ju leite ko pung angang se yamaroi na ina haijanim gada sahi amadagi na manga boxe taruk tagi na train thoi boxe tarahum doi dagi na trampan boxe masi warak paje loi khena na warak kadabani wa passing na sap manana warak pagi hojik si aigi da angang ayuk lai myam si mawa pa kong na daba ngang si Manipur da masingam yame conflict si am chong leiba horeba angang sina saura kanda kari gi noida mawa pa singa angang singa akhoi gi yam chawbo gap ama leiba horai mawa pa sing sina angang sing se angang dong dong khallaga leiba hongai ba matam gi matungi na moina nakshan na loina raga tinaraga warak pagi pochi yaudaba aduna conflict si adum leirakpa ado masi understand tawiba phai ko sahi amadagi manga buki angang se masidi masana karigumba khoigi migi mateng yaudana karim tongamoi sak sabo oigera adagi chatpo oigera any magi makhong hambo oigera phiron session bo oigera loina bakse mi amagi mateng yaudana sungam ngamoi soi matang sidi ningthong masa dong yo hai ko yam lun to biba ngakada adugi nungsibado aina maduda pihobu nungsibasina aigi sada nungsibagi yumam du thondoineba adumaina yam luna to biba thin thingang bidaba ko adagi phubi ba khobi ba to bidaba makhut yam lengba afaba angang ni marai yam yetpa afaba angang ni papu phubi runu makhut yam lengi do thabak tawjari ni makhut lengi na sumphur ga lengi trade heng thaba muk tawroi angang na di sak thongoi moi di makhut lengjari je thabak tawri ne ba marai yam yeli ba angang sin se magi self thinking wakhan khan ba horei ni aduna kaigum kanda masimana ohum leibada apple tangkai pizza bada ama duna ama sage na kapdo
Lairadi Mapumadum Pizabu, Hena Saning Bahise, Asing Bangani, Kara people to Tumila Bangando, Apang Babuduni, Ahen Madudadum Pazanam PVU, Laitragan High View, Hayang Mapumo Lerake, Nasiki Loire, Mamana, Hayang Mapum Pigi Habiu, Ahen Bazima, Kalan Batam View, Puzella, the Ahen Mamta Pamata Danaka, Parikatazum Mami de Lakani, Tabak Tobazukitang, Toromoto Kini, Ahen Madumon Sule River. Ako din Ningai to and a poo gives in our Makuling and Makutakan Tapiao, Angang, a Tabamok to Drese, Makuloi Punpun Lere. Pakang Sabi Parakamatunda, Akogi Pab, Huima in a Haiva, Isa Pakang Pare, Class 10 Tare, Tabak Tankaima, Puraniga and a Puzupui, Hosi Angang Zidi, Saura Saragama Pamas, Minai Luibzan. Mama, peace of you, Mamma Sudoni. Mama is sing Puro, Kongamge, sing Tinduni. Mama Ghari in the bureau, like them Salagi in the Duini. Pakang Usanaga Mapada Kap Katali Kongo. Ima, Baba Sumar, Madamina in a Haradi Pertani. I don't know, Angang is some Semgalaga, Mapa Mamiam, Zangang, Minai Luibuan. I think it's like Yam Hagrava, Matiam Tichagava, Mapahan, Dumi and Arodaba. Mongavani Quisico. I don't know, see me, I'm in the Fanavan as Hizabado. Angang Magi Masada. Mapungwena anini sangize intelligence quotient IQ ziga amana emotional quotient EQ ziga ko kone lai su haibdo ado ani jina punjalaga angang zigi masada competent oiga doini personality develop torok doini yam perfect oiba angang oi doine ba adugi angang do akhoi gi hujik lai sina larik tagi phangma gyan ji katang piraga somgi gyan ji ma free tha do eba ado angang ji kari oi do no gyan da deba Japan legadi sahi tara sudringe angang laita mandi sahi tara bokse angang singse social environment se study to leba magi ahalaman loina bagi imung manungi mayam dugi loina bagi are hauri ba upal wapan haira napi singbi loi tambini kaithenda puthoga tambini laikai de salaga tambini sigi social environment se loi study to lor kan den moina April gi fast soita Upalwapan mayam jingsin yening hulakan dangang lai tamasalis. Ado jo gari degam to thinde school ki jo bus laite mama pana jo gari to wai de makhong loi chat khini angang loi na ba angang sing na jo ki laite kitang gyan ta da jo mang jo lambi lamang na jo mi imda hanga thinbi rakane khali maram de angang sing dugi makok ta all the Japanese people are our family members in a percept to grabane ba akhoi ki dana angang sing se Kari haidong no thabam ta tohndre karim ta khangdre aduna maram oidana lai tam sum parni lai pa ba ju masai self study matam pibidre kari no to godoi je gyan ta de aduna khoi khara seriously matang se di khanba ai phawrai na khale adun mama pa sing na angang singi haijar pudu da dum chana ba yauni mama pa sing su khara yeng bio class adegi sahi taruk tagina tain thoibok suradi yam lurei je Sahi tau tagi train thoi bok suradi makhut ka sambado kanthorani sak sabado makhuna sa ge harakani phi ga je ma set ke harakani adum selen biu mana tau ge habdo to phi su ge na changjal adum suan biu akhoi gi di phi dum set bi bajina ten jo bo dum set de sak su ten jo bo dum ille ngang se ko nungsi bi ne na aduna office ta ga di mama yam na hai bi yawe ai sa do handa metric Class 10 the first division the passed away. Kayam pay, Hosiba in a sack in Biribani. Yam Cham Grazani gan. Mama duga Mapaduga Angang duga Pula, Lenin Gimanaka Puda Yadrabani. Aquena Kang the one ever say. Aduna Magi Sahi Taruk a higher Padagidi, Mana thousand in Madudum Luton Bioba. Qua, may spiders had the thing that they can. Admina Torga, Yampasana regulator Naxan Biva. Aduda, Luli said. Sahi tau tagi train thoi bok sidi mama pana haiba degi hena maga tinaba mina haiba ne lumna lor kaneba mai sanamina riba group to adu de sol lai ni no ngan baga mana te ta salam gani sabra sadabra mama ga dai laite moi pungradi sanadana ga sum laikan da mama na ko buga yaro sor kani anga wa yadana mama tanani dana baba mai tanani na adu gi matang se di group to maga punmin ne riba angang sing do laikai nga tani dana ko akhoi mama oi basing ju mapa oi basing ju punjen naraga angang sing du pulap regulation to bi ai kwa sana ba do matam lepi ba sidai sana ba tholak pa
सानबा लोरगा पुंग सिदा चंगक गायना मोय मानहनबा अदु ओरगदि रेगुलेशन सुम तौबिरदिना मोय चाप माना दम तौबनि अमोंग तान तौबनि अदो अदुम खरा येंबिबको अदे स्वाइ जिदे खरा जु वा खरा खरा कन्न कन्न ngang horani मानगा पामजबा दुगी मायok ta कन्न ngang kana माजु संकल खुमकपि अदगिदि जाजा तोरकपि सावरनि गाना साक सादबि खोतबि प्रोटेस्ट तौबजे दम जाम हौरनेबा अदुना अमबु ओरो ngasai ahan bagida nungsina loina gibado adagi sina amukaina nungsina loina biyobo hena luna tawbiyobo ko yam luna tawringe moise yam phabani adai moina tawba thabakta appreciate tawbiyu aduga sahi smaina tawtagi time thobok le dina pakhon siba biroba mana ngam thaki pakhon siba ko sak samina ba thabak tawmina ba pakhon sibi ba lari padraju yai ahum sidi nomugi tawde ya deb laite dum yarakani नोमोय लाइ पाउदु जाय को साक चामिन बियु सिना इमोशनल क्वेश्चन याम हेन पिकट पिबनि अदगिरि थबक सुमिन बियु वाइ मत सिल जु मोय जु होनबा मोयन बुदि करि हैरु दगे दको कार मत सामे द फि पार मोय जु दम नानथोनबा मोय क्याम फजन सेंगने कोइ सेंग लोरे थबक तमिन बदा याउबिन बा चामिन बसे सि सुका कबिरनु सि मतम जे पाखोन जु सिबियु पाखोन सि नेना ममा तोबिगि टाइप त सिबदि यादे ngamoidaba aru haibia ponte arai bada nang adu poro adu tau ada tawna pakhon sibagi ke nom lebi bako adagi di sahi se taraga humdoi haibase sidagi trampan bok sidi bera kare haibdi nupi masa oiragana magi makok sida kwaidagi nungsijaba magi nupa se mapa neba sahi tram do suradi mapa du lokthoga ne atop nupa ma yawa horneba nupi masana ne smile nupa masasi na mo mana nangai kwaidagi nungsijaba mama gi makok ta yawa mama se sei tram de so di lokthoga nupi atop ma leiba horneba akoina khangdabani yawri ni moina haiduktri ne khoida tumbada sabada ngaiti ningsingini adai matang do nang yawdram ni kokta ai yawdram ni makokta ludra swai kay daw gadage se marup tong na tinara daw neba marup mapang daw na ay di mangonda yam kanna adu taw ne ada taw ni ngay taw biru no lenin malakta am toy puni ko saw 50-50 magi juning tamba 50 ay juning tamba 50 ni taw na doy se adu ka marup tong na tinadoi ni naksal lingai kana doi ni arona thup loi khang doi ni magi sigum matam se di moy arona thup se maintain kan taw ra neba hana di taw de danamta sei traum do hela di arona thu loi maintain to bahorani haidok to mayam yaurani tumin to mayam yaurani zat mahorne ba adu kandu da marup tongna angak pada naksana kanda di loi khang neba aduga loina jo haidor kan neba kaya da ma mi tai tina ba darkar laite ai akhoi baba the great kind of mama na do adum logi base se yam pheng khali aduga sei sigi matang se di magi punchi ge ba career mayam amju sembagi yam mathau lani adudadi tongan ba yam leigre ngasaisu akhoi gi kanona su takpi ge dana ko Shiddhant na ado aduga su mari adum leina ni ai hanjan jaroi da angang singi amulak sage and parents sing kawiranu khara yamna nungsinana leibiba imungda aduga ahalaman singsi angang sing yaringa seba ton biu aduga mama pa sing duna khara ahalur so angang sing na seba ton biu sigi se moral science ki am chawba achoba paramani aduna kawiro de base parents are the window of the children through them they can see the world hai angang sing mama pa gi mu thongni moigi khuthang da malem se angang sino udoi neba aduna parents sing paklai lai na khanbi ganu parents sing jumaram adum mopiu aigi sana ma tau tamne bani maram di you are the most vibrant agency of the socialization of the children angang sing socialize torna bagi kwaidagi chawbe agency do mama mapa ne se kawido pheina thamjage aduga satra singi oina di noi tips khara pige taw ko muna ai satra singi di khara hoji phawde di aina angang singsi mama pa da haining base number 1 dane akoi lari yam phaba angang semge gainam ta khanbiru ge no please ko ahan mada afaba habit leiba angang semge na khanbiyo afaba habit good habit nganna hogatpa nganna tumba afaba chinjak chaba ahal lamanda bebhar leiba
thaba ingang adum suba yawba mathau tawba matam naina tawba yam discipline leba angang ama sembira dine larik pabasu dum larik phabasu manungda dum yawrni set masagi haijagi ba mayam do ado maje magi keno se yam maruina masagi afaba habit sibu hek leiraba loi yawrni afaba loi yawrni aduna afaba habit se leina bo honna base ai maside na ming sanganinge larik yam nattaba ko larik ti masana dum yawrne ba ko ada angang singsi larik pari da pharasu position lepasu aije ai position lepa angang do adugi mamangda mabok hanubiduna ising batin du punga boy ngam da boy thak 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 niktana tuge toroga puraga iru jabaduda mana manakong da kenom thing jalaga isai targa nungai na mabok tu una kem khan raga di position lepe di su kan de na dudi ko chumdra asumani aije aduna hojik sida laiba posidi laitu haibaduga laisuduga punna saminabadu tawdabida lairi ngakta hen beja sima ai masai je kya interest leijade tasengna haini aduna thamjaningi se hojike admaina afaba habit ama oina ba angang se amtang semjeba ada angang si semba matam da ko akhoi se angang singsida khwaidagi moina larik paw matam je kai waida pahan gani ade kari tawni ga si yam leigre ada mama pa sing asu khangmo changidana akhoi di khangdabagi mami yam chaung tai maram di kenoda larik pabada khwaidagi angang singda phariba phagraga su kaudaba khwaidagi phaba matam je ayuki pung 3 dagi 3 phoksine pung 3 dagi 3 phokside manipur da angam ta larik pam do mande tuition chat pa kangbu ma chat tabana tumdun le sigisi prithibigi afo scientist me amna study tawkan da puthok panai je aina haijen manati prithibigi afo mi loina bakse 3 dagi 3 phoksida loina bakse thabak tawba larik pa loi taweba ada American scientist team na study tawkunai ba why they are working in between these hours from 4 to 6 ena pung mai de talu box de moi kai thabak sui no yengka da brain jina magi receptive circle je kwai digi loksan ma thuba loksan li bu ju punsi gi kaudna bagi yamna phaba matam je 3 dagi 3 phoksine ada khoi angang je loi tuition chat le na tra sidadi chama kana ne lai pa ba ko angang se aduga pung 3 tagina 10 box se sina only 50% kana ne nungdang ga nungdin ga je only 20% kana ne aduna marui ga matam jira ngang lai padre nungdang kem kan da je padoi ne aduma pa sina khanga ga di magi habit am sembi bi ai dana ko angang sing na chu tawni da angang sing sidi khara khoina haiba khotpa khara inbam changi dana aduma pa da masi to bi ga da bani ko mai khwaidi phaba je 4 to 6 ayuk se tuition suktok don bi no please sida masagi like pahan biu self study to hon biu ko adu yam kana ba oini khali ada khoi gi di si matam jima yam chawna mangal le adagi di amana angang sing si amu lari pa ba matam da ko khoi gi se east ka west ka won ba yai north south on ba ya de ko makha awang olan bi ganu nongpo ka nongsu ko olan biu angang si like pa matam da makha ga awang go oladi art ki magi prithvi ki magnetic shock se si angang sing na brain walk to ro shock adum leiba khoina khangda bagi wani angang si pokpada wanda kapido hek pokpada mama ki fluid te ki tholaga mana kapido kaim na deba hojiki magnetic shock sina mareng chat pa yam haina da pokpadu ki man hanga kapido sina brain ki saruk si kharadi mangal le dana Russia da di Soviet Union da hana ki Russia do adadi moi married maternity na ising da angang pohole mirom bi angang pokada ba ising da kumda lena samudra gi khoi gi web jam leitaba lumbu saba sing do pohole angang kapti edu edi ko ado hojik South India da ju jamna khoi gi experimentary tap pok pasi ko aduna angang se nongpong nongsu wolan biro awang makha wolan biro nu ko adagi larik pa matam da mai makhong je masi lebak ta thengba ya de art karin len ba ya de either table gi mai aida leiba bar du makhong thambra natragana phan na tharaga thaman ta ba hojigi ano table di mai aida bar yam yaudi ai khoin thengna ba da ko phan na thambi ba aduga wo ye thangna kan je table gi ye thangna kan je kari gumam ta thaman da ba se nalan ba
aduga against the light light pa ba de thonok smai pa le ne thonok ji mai ta pa ba de thonok du na tung da mangan pi ga pa ba electric smai thala pa ba de tung da smai na pi ba mobile je masi angang sing si light pa matam da switch off to hon biu masa masa gi le ga di ko aduga kai dong da su si da angang gi wan te ahan juni tung da ba punghai mo waling da mobile yengan biganu television yengan biganu ayu hek ya hor paga punghai mo waling da mobile television yengan biganu sak sana sana mobile yengan biganu tv ju yengan biganu aina hair se in haib nati mase UNESCO da research team mamana pajana puthok pane angang sing brain da khwai ri chok phot me am je machine na ana khoina liver na you glass ma thak pa je pam jade liver na ko ado pam daba you do ngasi thae numit tara nimu le ga tha di ka su to liver ju saw liver je matom da numit tare ni pani da phajaba ngame ba madi yam nung sija ne saru ohum to pe ani je pura thabak sin ba ya da na kanjal le ga ju saru am ka tu na apun ba saru to jaba organ amane yam nung siba ada use mane pam jade have use nungti nang na tha ga di tha na ta ba sai khra thakpa hora di lep na sum thala di to madu lai gidre do kaido bada liver tatna ido admaina brain na khwaidi pam do poto aina hanjan tawdi ai gi sa du na heng sai ku ma kun taru yor ko di kaim yor roi kok to ko ima ai lu hong bu yar bra gaina hang bai type to ra ne ba adu kari no da masai wakhan ga khalak tram ne koi brain je sum manghali ni ko damage to ne ba adu sigum mayam jisu mama pana khangbi khara change to bi tare ko aduga acho bu satra yaw gi di ai khanjaba da khara chaw bu satra jing gi di aina thamjaning ba da ko akhoi gi angang mayam se larik pa ba haitri ko mama pa sing na su habi dre oja sing na su habi dre natra akhoi oja su habi dre am phatre oja na habi dri ra oja na khangdri ram su tawri ba asing bagi ni hai se aina angang mayam se position le pangang me am je loi hangabani ko aina hai je like se chumna power pa dabrena hauji sida phami ba chhatra me am je se ju ai ngak ken bi ge ba aina hangdoi je khumbe ngamda se kaisuna to moi english ki suk chaw para macha do lai macha do aduda aina he hange ba like tu kanane ibno ko author yaw dabra kaya suba edition no publisher kanano karam ba sahi da phongi page kaya pali lupa kaya pi contents ta kari yawe se angam ta hai ngamoy ngang dilan oza bo hai ngam de ai mafong guding hangam ne se manipur mafong guding loi hangam angang amata hai ngamoy kari gi no khangbra larik pa ba gi formula ma leiba ado angang sing da khoina khangan de larik pa ba gi formula je S Q R R R N S na S stand for survey ka any no na lai pa do survey mi to thoba hoji in hai do publisher kana no edition kya subno ko author yaw dabra karam sai de phongi content si de kariya wi page kya pa le ga na loi khang do nang na heng lai listing o pa ba do loi khang o bo hayeng khra sum class yamaga like tambaga loiraga any wa angang boy gera interview wagera conference to wagera adagi say lari ama e boy gera wa angang badan tabas maina adagi khabar de e boy gera any write up lari wone igera my formula mayam leiba adugi formula du nga aga chappa dune ba khoina yam academic oi haise adu matang du nangna hek paru ba lari mayam do survey ma phajana toroga di nangna piba reference haise authenticity number 1 oi doine pagi laringe manung dusum khanga mako kaimo khangdana sum chatkradi hayeng kuira kan da lari pagi me am kaim khangoi nungju nungai roi ninga maktabani amna ko aduna survey phajana to gadaba S stand for survey ka next Q jina Q stand for questioning wang hangba angang sing se lairik si unit amal loi pada question me am yaure adu question da adu oja sing na mo answer pire computer da nam thok pire coaching center sing ji da ko angang sing sin ma du koma bo chi da na chimpa pure
aduga question chani muktu phajana simba pure parikha da masana loi hang matamani hangi bedu koma muksa dangi phajana ibang bangang do question lepa ka dikana de dana kari kana ri ge du magi di wahang kari yaw kharge man pai du da larisi park matam da magi wahang krai sakhrage Einstein ne kari haige don't stop questioning ai dro wahang hang lep knu wahang hang lep ba khunai du di there is just like a sinking ship ko Titanic na lupthar paka chap mana bra khunai nyai ne ba ada angang am ta wahang hangdre ba wahang hangdre haibagi maramdi krai dagi khange da ngarang du ngasi la aroi ko ngasai chu la aroi Pithribi sida khoina there are 3 unreturnable things in the world hai Pithribi sida haloi da pot hom khala yam section gida ba amana ngang thokhi ba wa halo ya roi ani subada matam ngarang du ngasi mu halaroi punsi da amana punsi hana ju poi matung da ju poloi handa poi ji loire amuk tani one time ni unreturnable journey da ne khoi lai se ko tang graba punsi ji ki values no mot understand taw da ba question taw da ba tang graba matam ji ki da ju no mot hang da ba sibu wang hang ibra ba wang hang ba ngang oi ga bu matam mang ga dro wang hang ba ngang oi ga bu ai gi punsi ji bu irem lem na tha ga dro ha ai ji something different from others mayam dei tongan bam ni tawge khan gadam doctor engineer gi wana te ina haise any profession India da ne professional course hai 1757 level India da do you believe or not MNC se multinational corporation of the world se 4000 hai India da operate tawe ado si loina ba course mayam ji tam mayam yawrim ni loi tamim ne ba tamma thaw phang da na bari da su lei ba Manipur da su ben ada khoi ni yeng da badi ha wang mayam ma hang ma ga di wathok su lei roi angang sing sina mai wang jing do hang jaraga wang du gi pakhum thi jaraga tobom thokwa moina torma ga di matam du gi matungi ne ko ai angang sing si ayam loi phane khale aduna wang hang ba tambi je wang hang da baduna ni yendem yonbi hangam yonbi mama du da motorcycle lebi yadra de khut kal thakane thang thangkali se imagine masi leiba ngamoro is a question to drabne lai risik to bodai lai no ba why we are talking about poverty that is because of the shortage of income why we are facing the problem of shortage of income thabak to dabai ne ba imam atom da paisa puri jam ware adu adi ai saure pakhang phare ise ju pakhang phare imai mateng pang ga paisa tan ba khara hena yauksen ge hadi wang hang dra do adu ko mangam ti yauk de adu di kui re ba wang hang da bse kai gino larik tamatam da angang sing na wang hang na ba gi san ai khoi na pidre moi da ju tam bidre wang me am hang do loi tham le re adu pa khum khoi na pi le ade mathang da r ahum do an be r in reading ai sa hai gi bu kamai pa ga da ge mai krom do won ga da ge khong kamai tham da ge karam pung do pa ga da ge gai do that is the reading aduga ani suba r in na recite repetition ka faza ba quotation gumba definition gumba theory gumba jidi hanjan repeatedly hire ga simpa putho isai sai ba mi myam isai ka bu to yaw sai salak da akhoi ju class 10 da pha ga bari do ji bu hai ba ngami repeatedly recite tawradi hanjan tawradi faza myam se hayeng tung koina dum kana rakhini bari da kana rakhini ko adu myam do recite akon bagi r sina na review ai noi da wa ma hage noi na ngasi class 10 11 12 ta question same is knowledge and understanding khaktani yeng is ko aduna ne what where his whom har in hang is hayeng adu lala kan de class jam kan de critically examine comment discuss kaina hang pu matam de nangi wa pa kum pira doin theory ama leizerani maza nangi interpretation ama pira ka doin nangi wa own interpretation nangi interpretation du lor kan nang observation ama tawni observation du lor ga recommendation ama tawni adu conclusion la kan ni sigi mawong ji the presentation tawraba si mawong ji ire the numbers jam phangne ba maroi na competitive exam jing da ado sigi mayam jing se masi nang na review tor film reviewer phaw mayam ji book reviewer kan
review to what Tangadavani, cinema Mata Yangazu, Nangi Mot Ama Sakachava, Pazay Pazade, Sito, the Pani Paroy, Mot Pivatangadavani. Mim Nangata, Aina has with the Yadonate. Warsoki saying the zoo, Nanga review to them. Was on a tie, Nana Pare Tue. Warso look at the Karidamakta saying, isolated life, the Paida is the no guys in no question to the Warsoki Marakta, Amaram, the Anaka Kangnim. Question to the Vina like the Yarbakar is in Papa them lawyer. On a reviews get called the Boka. And say a hand begin SQRRR. Aduga. Hosika kun bagi theory, interpretation, observation, recommendation, conclusion. Siga. Aduga life pawi matong saya ayung tado. Idea do mistok to honing deko please. Yaring ngan na hukalo adu ngan tumu. Aduga mag yam pangmudu dine. Hayeng nangi good habit ki manung de yauro ani. Apa ba habit ama lain apa hot na ba se. Masinai satra jingidi. Kwai lagi tomom tokba hana weningi. Oma passing na songang sembada dumai weningi. Kari ginoida kem kan biru nuko. Ay keno mai jage. Angang amagi phat ab habit se. Apa ba habit ama werek na ba hot na ba dane. Only 21 days katani sangize. Tangtu mauji yau ting heroba. Ay nam na nukti hokdo pangan ngan na pung mari dara mga da hokdo piroba. Nukti hokdo piroba leptana. Numi kumathoy nukita hokdo piro hogaran biyoba. Kumathoy ni matung da de ma matung hokjak hagot charane ba. Numit kumathoy katani habit ama semda form to da sangize. Adu khatang warga apa apa habit tuna change to thoga phatta habit tuna hundo pikiraga apa ba isama isa nupi nupa ma leibai se yam phayeng khali. Adugi apa ba habit tugi manungda saigi IQ yorni EQ zo animal lo yaw ne adu di angang du yam pharena. That is the product of the quality education ka. Aduna tragadi hozilai mong si de baram kani ana arwebada aina satra sing da hiding se noi da hiding se noi gi matam se yam na lubu matam ni ko noi AIR tar mani khali AIR artificial intelligence revolution ka adu IoT tar mani ko internet of things Sigi Iran ne noi gi se ko AI doctor bhari thola bane se ko doctor mayama computer robot ki doctor mayama ko China da ga di covid manung di moi ngak tani thabak tawrese natra aduna AI doctor tholani ade AI la sibai ga khan phangroi loina mo robot roi ga doni see within these 10 years tho do bunin hai se ko ade factory da thabak suri ma am ga worker se robot na loi tawgrani even domestic robot lai is ne use domestic robot am lai di yum pan ra su ya ni ko ha nupa khara tan badi mana yam pamjaba kaina gi nupi roma ko wongi photo do pisal laga chamana sale ramani ha programming me ama hapsen birani salon ba wai sitwa ami lak pa welcome to ga loin programming hapsen birani paisa di khara yamani natra aduga paisa do thiu raga dum por yare roma lao do yes sir dum lani yum na thamani salolo dum lolkani wai silo dum sit kani natra aduga saksu hojikan de yot na tre synthetic ne aduna kana khangni domestic robot sinner sinner ta pakhang lai sabing long ta ju gyan ta ponte si AIR gi yam sathiwa artificial intelligence evolution gi bera ne ba lak toi je aduda robot singsina hojik se amu emotional hap kan ngai to rei si ga hapsala de bera ka do ni cinema da ga yabodo magi robot na magi officer du gi nupi du pami ngai to khanartana bera ka ba ga do emotion ga yawde ado tambangam de si yam advance ori be AIR ko adagi IoT si internet si usi to be hamse internet atani na smart city wagera smart hotel wagera smart house wagera loina mak se IoT ngakani mobile to mobile hingjang sing size IoT ngakani IoT gi advancement AIR gi advancement sida moina kan grab space mayam sida lemho be space si kari kari no akoina karai de sangni natraga robot is the programming hapa katani moina wakan khanding amponte na moi mathakta ai leigadra gaina noi gi mafam thiba matam oeba you have to search your own space ka nangi space ma kanna hona hoga dongni kawgunu IQ da makhan ni pan ni leise ka makhan ni pan du makhan amma yaudana pokpa angang pithribi da amata leite amba pa ma sing na zo identify to bi hoba ai gi sada karamba IQ yawi do sanabagi yaubra wangang sangang interpersonal intrapersonal yaubra karbara tahunaba
adai wahai wata yam phaja phajaba ngang ba sakpa hebra athar hoinaba logic yam leibra logic lerga di science ki kargi scientist adu bada loi thajang gi yari natra adagi di hogdong hui yam lu to ba heira yam lu to ba environmental IQ yawra adu environmental sembi tare science hoina loi yawde ni ko angang masa si yaw to bam to pithibi to poi ko adu mama pa na khangdadna ona tena tawr ka tawr semba ngak tane khoi ji ko aduna angang mayam je mana ma pamjaba profession mama pa na ama tawhunba nungsi ga nupi du kaina raga haina raga luhonga suga sugatna leiba du maina thabak tawr tawr ga suga sugatna leiba pakhang lisabi yam leiba mama pa jina understand to bitai na ko aduna loshilakda yam nungaiba wa pham ma tham loisilage akoi nupi yam tinbiri ngasi di ko mau yam tinbiri angang i mama pa oza nupi su yam tinbiri numit kudinge khoi je ayu lai khorma de ising he puthoi dana ko puthok na nungti gi ising puthoi nungti gi puthoi imung do ising nam to oi dawan nungti gi puthodi imung do ising khadi wen phai ko aina ngawe da ibongna ising ji aseng mo puthokna ba aina pugi de sok puchale mata toti ga laitamni nungti gi shauning mudu amna ising aseng mo solena ada aina ibok thange ba kari no nangna engon ising nungti gi soli se ising khorom ba gi se ayuki se yam ba se ni ko ma hai bne ba isuna ising dagi tamgada para khara leibedo isu gi isa de yauna ba ibongna ising nungti gi lokhala kaline kamaina number 1 ising je mahau leite manam leite machu leite smellless tasteless aduga akhoi gi mahau leite machu je colorless machu je leite aduga yam chamme ba aduna chamgadabani isai bungo isui bema isai bema yam chamna legedabani ego leganu please ego hek leiringai na atma je tumne ba aiji lai yam haibo jane ne ego le taba angam ta lai haibo maram di atma du tumma lai tai ne ba ego jina tumma kan da atma je tholak ne ba atma na ta di loi khang ne ba thamoi de ta ko ne ba akoi ego yam leiman gre isai sak bu kitang phar di ego nong to ba oja ju kitang mi ta na di ego nong to ba gyan mangi ado chamna leyu haiba phau na ba naming chana ba tawgunu khadrak madrak manam leina ba tawnu khonu isingi ma taw tamu haiba adu da phajari se aduki mate chamgraba ma se mahau zulai taba manam zulai taba masu zulai taba ising je numit tarit ni khaktang prithribi gi jida ising je phangan gano ba hingada ba kanam leite uchi oiga tin oiga uwa oiga mi oiga amte himoy adumaina nang je imung de maru ayu Leikai da maru ayu leibak tu dasu maru ayu haibne ahanu para phajadra ani siba para da ne ising je any part da haib da loi yane sangera pakera khoigera loi hayu rane ma ga takna ba form leite adumaina mi khuding tinaba yaw haiba dharma ato ato poigera laira boigera nungai boigera tongan tongan ba jati bi jati boigera loi namak tinaba yaw ising dauna haiba ani sibadana ko ahum sibadana ising je kadong na matha se khaloi ba ma makha da chen thane ba adu maina nakha ta ba je lu na to ha ba yumgi yumburen weredana mayam je lu to ba officer werena ai ge subordinate staff mayam je lu to ba aduna the real meaning of the leaders means he has to understand the problem of his subordinate group side akhoi ikhata abasing se yamna moigi yengbiba luna tawbase masi khwaidi pha mi magun ne ba aduna ising na aije aduni aduna ma mathak da chengkate makha da loi chendane yam phajaba maga ma se manaba habdu du yumpham yam weba it is 100% based on equity line ko manaba jida pukhi amada ukabi dane sing yam pithakpa ngakra dane kitang pithakpa ngamudana supi pithak tabaga tawde sa mana pithak ne mana ai pam thak ozasu yam phaddeba angang aphaba je lulung tawneba angang aphaba semba darka leitraba do lulung tawneba angang ngausilaba semba darka leiba do adu ti thi tawneba oza hi berani
adane nunga thare haise sagi equity line du mang bo zada ozazo they should also based on equity line ka ising dona magi equality say this is wonderful aduga aroi bada ising gi magunda quite ngakpa maga it's very powerful ka am satina powerful hoy machin jam tumme ba maje ko sing dagi center posida nungna pangera uzong na pangera loi take dan aduga turin jo rei ni adumaina miyam badi hoy gano miki thi hoy gano narin yam leyo sakti yam leyo ba napangan phudo ba ising dona ko sibu nungti ising kaliba mama paduna mama duna mabok tuna magi masu macha jindu da tambiraga ising loi ola ladabu Manipur will be the golden peacock within a very short time matam khargi manung da Manipur sanagi bahong ngoi ni keno thank you very much Thagachari, Ikai Kumnajariba Shri Dr. Dhanabir Laishram, Social Scientist, Guest of Honor. Ngasigi Motivational Program Asida, Mayamda Motivate Tawgudaba Wafam Kayama, Parents, Guardians, Singdasu, Yamna Darkar Liba, Kanjin Bada, Yamna Tangai Fadaba Wafam Kayama, Ikai Kumnajariba Dr. Dhanabir Laishram, Yamna Marichum Tambiram Bagidamakta, Hiding Alitana, Tagot Pafong Dokchari. Aduga Marakatna Mayam Mafam da Thamjaning Bawafam Amakaktangna Imphal Velley Academy da Hozi Class 11 Tamliba Mahiroi Singh Hosteler Singh Hostel the Laibagi Oina NEET GG Foundation Course su Hozi Pizari Hozi Makha Chathari Haibasimasu Mayam da Thamjari Aduga Mathangasina Imphal Velley Academy gi Department of Manipuri gi lecturer oina laibiribi kai khunajaribi Madam Ritana ngasigi thoram asiga mari lenana wafam khara thambina bagi damakta nolukna hangachari Hon'ble Maktada ngasigi aikogi Imphal Velley Academy amasung A-cad KOTA based coaching center na sinjariba aikogi motivational program asida aikoi ahanbada aikogi sip guest oina lengsin biramba haujikti thabak amagi damakta ma sardu lengthok pikre mingoina panjarabada Shri Sapam Kunjakeswor Singh Honorable MLA Patsoi Assembly Constituency adugi mathang da aikogi president gi phampam lang da lengsin biriba school asigi aikogi academy sigi Founder-cum-Chairman su oibiriba Shri Thangjam Bimolchandra aduga loina na guest of honor gi phampam lang da lengsin biriba Shri Dr. Dhanabir Laishram, Social Scientist Puju Hon'ble Maktada ikok no Leikai khumnajaba uchari loinana ngasigi special invitee oina lengsin biriba Kumari Sonia Sorensangbam senior journalist and state awardee loinana koigi Shri Laimayum Shiddhant Sharma 8 state rank holder ni 2020 busu ikai khumnaba uchari loinana ngasigi asigumlaba thoram asida asinba kaya bu kaithok piduna lengsin biriba koigi students singi chhatra singi parents guardians sing bu sui kai khumna ba uchari loinana hari bangasigi program asida lengsin bidiba mayam bu su aina school asigi maikai dagi ikai khumna ba uchari ai hak thidokpa hainingai leijadre maramdi aigi hek mangda khoi speech pb khiba Shri Dr. Dhanabir Laishram ozana guest of honor in the lingsin bibo zasana marik sumba adugumba paudam kayama hariba thoramasiga mari lainaba adugumba wahai kaya wanik summa ba paudam kayama thambikre adu koisu thoidokpa aina haijaningai mention jinningai karisu leitre na haijaningi adubu aigi oiba karigumba kharadang hariba program asiga mari lainana aigi karigumba kharadang di tentakna phongdoksage Mahairoi ama haibasidi aikoigi haurakliba naharol sing amadi mahairoi haibasidi tungi yungbirelni haibase aikoi punamakna amattu oina yanaraba adugumba wafamni
ado hairiba mahairoi sing asibo semgat pamatamda koigi mama mapa oibasing amadi oza guru singi sauraba thaudang lei haibasisu kakpayadraba wafam amo ina leiribani mama mapa oibasing na masa singbu makut samduna haina haiba wahaisi sisinaduna chatpat tambirei hairiba haina haina chatpat tambire ibadu amuk oza guru singna amuk makut paiduna makhoigi pandam ado yaunana ba honabada oza guru singna makhoibu amuk makut paiduna makhoigi pandam ado yaunana ba honabi haujikti yamna competitive oiba adugumba matamni aduna angang singna maruina mahairoi singna matam manghanba haibase aduki matik yamna khoigi tungi punsida akai ba yamna la kataba adugumba matam haima ama haibadu oirabani aduna mahairoi singna magi tungi lambida magi oiba professional line mamam khanbagi matam se haujik makhoi hujik mahai tamliba 11 12 tamiba angang singda chak charaba matam haibado ngasi oirabani aduna hairiba makhoina phangningi ba makhoina yauningi ba adugumba pandam amamam khanba matamda makhoina ji amasung NEET ki karigumba masigi lambi stage ta chachaning ba angang singi damaktadi aikhoi hairiba aikhoi school asita Imphal Velley Academy da leiriba A-cad KOTA based coaching center asina khoi kanaba kayama piri hairiba A-cad KOTA base khoi A-cad KOTA base coaching asi English sing aniga taraga nipan da yam smooth oina ngasi 2020 phawba leptana satharakli hairiba 10 khaba matam asida khoi ji amasung NEET animakta angang aphaba mahairoi yankhai gi mathakta puthokpa ngamkhre aduga loina North East ki oinasu topparoi ba ngang sing puthokre yamna khudong saba ama haiba targadi school astaista akogi parents sing da thamjage misige wafam simana school singa se da hosteler singi oina koi class 11 dagi foundation course se hairiba A-cad ki faculty member singa sina housing tambiba hauri mase sata singi mahiroi singi tamakti yamna khudong sabani masigi khudong saba se parents singa su lobiu aduga loina aikhoi school asigi koigi hariba coaching asida A-cad KOTA based coaching asida maru aiba faculty member oina housing library sing sisu ai maming oina muktang panjage physics ta Santosh Kumar Mishra 10 years experience head of department physics ex Imphal KOTA family ani subada chemistry department da leiribasina Ramanus been 5 years experience ex ABS faculty mathangda ahum subada biology department da leibirwasna Devaki Nandan ex MIIT G faculty 5 years experience Mari subada mathematics department da leibasina ER Kapil Biswakarma 5 year experience akoigi ex ABS foundation faculty hariba faculty singasina akoigi hariba coaching A-cad KOTA based coaching asigi satra singbu tungda makhoini phangningliba pandam ado yaunanabagi damakta ningthina takpi tambiri matam manghanba leitana takpi tambiri bani hariba si akoigi parents singna isa singbu hariba khudong saba se manghan biganu khudong saba si lobiu angang sing semgat pada mama mapa oibagi singchu sauraba thaudang lei haibase ai haijage aduga loina na oza singi su sauraba thaudang lei aduna hariba A-cad ki coaching center sa leiriba oza faculty member sing si mayamna experience leiriba adugumba oza ngaktani makhoina takpi tambiri bani hausi aduna akhoi aroi boina ai tension zarage aroi boina mama mapa halaman khoigi parents guardian singna A-cad ki asigumba khoi KOTA based A-cad ki coaching asista angang sing isa singbu tamhanduna hairiba tungi lambi damakhoina phangningliba pandamadoi yaunana ba hona ba matamda mateng mokhoi ngai pa singna su halaman singna su mateng oibiu haibase thamjaraga ai tang asida loisinjarage
Thagachari, respected Madam Rita, Lecturer, Department of Manipuri, Imphal Velley Academy. May I now have the privilege to request respected President of today's function, Shri Thangjam Bimolchandra Singh, Founder-cum-Chairman of the Academy, to propose the presidential speech of today's function. Good afternoon to everybody. In today's motivation program, I express my appreciation to Shri Sapam Kunjakeswor, MLA, Honorable MLA, Patsoi Assembly Constituency, then Dr. Dhanabir Laishram, Social Scientist, then Sonia, Sorensangbam, Senior Journalist and State Awardee, and the Laimayum, Shiddhant Sharma, 8th State Rank Holder, NEET 2020, for their presence in this program. Secondly, I again express my gratitude and appreciation to the teaching and the non-teaching staff of Imphal Velley Academy, both senior and the junior section, and the respected faculty members of the medical coaching center, and the parents and the guardians of the students, and the invitees, and my friends and colleagues. Ngasi motivation program si akoina NEET ki oina aduga akoigi engineering ki G ki oina tawjabani adu maru oibadi handaki sahi dagi akoigi 10 dagi pass tawga 11 da sang pa kangbu sai akoigi hojiki IIT akoigi aisagi experience leba NEET ki oja singsina mogi foundation course na ama koi hawi adu satra debudi khar warangani asagi chumna ki koi normal class tawre aduga physics chemistry maths biology si evening pung 3 dagi pung 3 phak tawi mase satra ki jangta di asagi NEET ko na 12 pass tawler ga hori tamise masi ju phai adubu 11 tawse masigi na koi oja sing na haibida masida hayeng NEET ki thabdi yam khudong chagani khudong sa haibidi pass percentage yam hengani haiba asai 11 da 60% phangba chhatra mana foundation course 11 ga 12 ta yawbaga 90% phangba 95 phangba 12 ta loiraga NEET ki coaching yawbase siga almost khenaroi ab khena bade hendoktana khena dabde hendoktana 11 da gi yawpa sina hena khudong sa phangani ado akoina madugi kano to result to ado akoi mi khudong phangne habidi nati khudong sa si moi myam phangna ado handaki laiba sidai thagdong te 11 sina kumsi lorani 12 lorani ado mathangi thadoi ba 2022 23 24 da ado ni maru ena madugi ni ado parents na lakhi jam nungai ado asagi NEET ki bai pak pai bse satra gi magi sincerity study kaya tawdam sangi ada akoi school gi oina Imphal Velley Academy akoina PG facilities hai hostel da leragadi akoi oja je koisa sapante sidais da moi stay targal layabi ne sidais da hostel da duna moina nungdang da laik tawda NEET thani bu kambu se NEET ta tamiba 12 pass lor ba kambu then 11 12 su moi se monitoring tawba howi adu phajan tahon gani abidi yum da leragadi khang da ba hang mai se nongala school hangbadi yai aduga sidal tawragadi khuda khuda da hangbagi adu facilities akoi pijai adu maru ena parents ing lakpidana akoi school gi asagi phagado ba mong suggestion natragana akoi awat pa si tawhaning harsu parents side gi akoi gi mama orsu mapa orsu guardian orsu thoraga sida akoi gi stage la aga akoi suggestion pibira di am ngai den khali adubu we are trying our best akoi osigi leiriba faculty members sing gi tambi ba khotpa pendraga su moi di sindok sinjin jai adu akoina madugi asagi adu khudong jabsi lei adu satra sing je akoi moina takpa hoji almost tha amadi phadore adu bu parents sing su lobi moi gi feedback isa sing degi nungai te habedo but we are trying our best so that we get maximum product
ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯄꯔꯤꯈꯥ ꯊꯥꯀꯥꯟꯗ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯐꯪꯅ ꯍꯣꯠꯅꯖꯒꯅꯤ ꯑꯗꯨꯒ ꯉꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ 11 12ꯒꯤ ꯂꯩꯖꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯂꯩꯖꯔꯦ ꯑꯗꯨꯒ ꯃꯦꯗꯤꯀꯦꯜꯒꯤꯁꯨ ꯑꯩꯈꯣꯏ ꯍꯣꯁꯇꯦꯜꯗ ꯂꯩꯔꯤꯁꯤ ꯑꯩꯈꯣꯏꯒꯤ 12 ꯄꯥꯁ ꯇꯧꯕ ꯀꯥꯡꯕꯨꯅꯤ ꯑꯗꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ 12 ꯄꯥꯁ ꯇꯧꯕ ꯀꯥꯡꯕꯨꯒꯤ ꯀꯣꯆꯤꯡꯁꯤꯒ ꯑꯩꯈꯣꯏ 11ꯒꯤ ꯉꯁꯥꯏꯒꯤ ꯄꯦꯔꯦꯟꯁꯤꯡꯅ ꯁꯦꯡꯗꯣꯛꯆꯕꯅꯤ 11ꯗꯒꯤ ꯑꯩꯈꯣꯏ ꯐꯥꯎꯟꯗꯦꯁꯟ ꯀꯣꯔꯁꯇꯒꯤ ꯃꯣꯏꯁꯤ ꯌꯥꯟꯁꯟꯅꯔꯒ ꯇꯧꯕꯗꯤ ꯅꯠꯇꯦ ꯍꯥꯟꯅꯗꯤ ꯌꯥꯟꯁꯟꯅꯔꯝꯕ ꯀꯩ ꯇꯧꯔꯝꯃꯤ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯑꯣꯕꯖꯥꯔꯕꯦꯁꯟ ꯐꯖꯅ ꯀꯩꯅꯣ ꯇꯧꯗꯕ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯁ꯭ꯇ꯭ꯔꯤꯛꯂꯤ ꯑꯣꯕꯖꯥꯔꯕ ꯇꯧꯔꯦ ꯑꯗꯨ ꯌꯥꯝ ꯀꯤꯌꯥꯔ ꯂꯧꯔꯒ ꯇꯧꯖꯩ ꯑꯗꯨ ꯄꯦꯔꯦꯟꯁꯁꯤꯡꯅ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯑꯦꯛꯇꯤꯚꯤꯇꯤꯁ ꯍꯥꯏꯗꯤ ꯑꯩꯁꯦ for the last 20 days or 15 days ꯃꯁꯤꯗ ꯄꯦꯟꯗꯕ ꯂꯩꯔꯒꯗꯤ ꯑꯦꯅꯤ ꯄꯦꯔꯦꯟ ꯂꯥꯛꯑꯒ ꯁꯤꯗ ꯁꯖꯦꯁꯟ ꯄꯤꯕꯤꯔꯝꯃꯨ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ 11 12ꯒꯤꯗꯤ ꯂꯩꯖꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯤꯠꯀꯤꯁꯦ ꯑꯩꯈꯣꯏꯅ will be trying our best ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯗꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥꯁꯨ ꯐꯖꯅ ꯇꯥꯛꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤ ꯑꯩꯈꯣꯏꯗꯁꯨ ꯍꯦꯗꯦꯛ ꯑꯃ ꯂꯩ ꯃꯅꯤꯄꯨꯔꯁꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯁꯤ ꯀꯔꯤ ꯏꯪꯂꯤꯁ ꯌꯥꯝ ꯍꯩꯕꯒꯤꯗꯤ ꯅꯠꯇꯕ ꯍꯤꯟꯗꯤꯁꯦ ꯈꯔ ꯆꯥꯟꯅꯗꯕꯒꯤ ꯍꯤꯟꯗꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯈꯔ ꯂꯩꯕꯒꯤ ꯑꯣꯖꯥꯁꯤꯡꯁꯤ ꯍꯤꯟꯗꯤ ꯉꯥꯡꯗꯕ ꯏꯪꯂꯤꯁ ꯉꯥꯡꯕ ꯊꯤꯕꯗ ꯃꯣꯏꯁꯤ ꯈꯔꯗꯤ ꯀꯨꯏꯅ ꯆꯪꯉꯤ ꯃꯣꯏꯁꯤ ꯑꯅꯝꯕꯅ ꯍꯤꯟꯗꯤꯒꯤ ꯂꯝꯗꯒꯤ ꯂꯥꯛꯄꯅꯤꯅ ꯑꯩꯈꯣꯏ ꯈꯔꯗꯤ ꯋꯥꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏ ꯁꯥꯇ꯭ꯔꯒꯤ ꯐꯤꯗꯕꯦꯛ ꯂꯧꯕꯗ ꯏꯪꯂꯤꯁ ꯑꯣꯏꯅ ꯉꯥꯡꯉꯤ ꯑꯗꯨꯒ ꯃꯣꯏꯁꯤ ꯏꯪꯂꯤꯁ ꯃീഡിയം ꯍꯥꯏꯔꯁꯨ ꯍꯤꯟꯗꯤ ꯉꯥꯡꯕ ꯍꯦꯛ ꯌꯥꯎꯏ ꯑꯗꯨꯝꯕꯩ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯍꯦꯛ ꯑꯗꯨꯕꯨ ꯑꯣꯖꯥꯁꯤꯡꯁꯨ ꯑꯦꯗꯥꯞ ꯇꯧꯗꯅ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯀꯔꯤꯝꯇ ꯀꯝꯄ꯭ꯂꯦꯟ ꯂꯩꯇꯦ ꯁꯥꯇ꯭ꯔꯁꯤꯡꯗꯁꯨ ꯂꯩꯇꯦ ꯑꯣꯖꯥꯁꯤꯡꯗꯁꯨ ꯂꯩꯇꯦ ꯑꯗꯨꯅ ꯄꯦꯔꯦꯟꯁꯁꯤꯡꯅ ꯂꯥꯛꯄꯤꯔꯤꯁꯤꯁꯨ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤꯗ ꯑꯩꯈꯣꯏꯗ ꯇ꯭ꯔꯁ ꯊꯥꯖꯕꯤꯕ ꯂꯩꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤꯁꯨ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯗ ꯊꯥꯖꯕꯤꯗꯅ ꯃꯤꯇꯤꯡꯁꯨ ꯂꯥꯛꯄꯤꯕ ꯏꯆꯥꯁꯤꯡ ꯊꯝꯕꯤꯔꯤꯁꯦ ꯁꯤꯒꯤꯗꯃꯛꯇ ꯑꯩ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯁꯤ ꯍꯥꯏꯔꯒ ꯑꯩ ꯉꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ Thank you so much, Shri Thangjam Bimolchandra Singh, Founder-cum-Chairman of the Academy. Mathang asina ngasigi thoram asi loisilakpoina thoramgi Board of Thanks pibiranabagi damakta nolokna hangachari L. Gojendra, Department of English, Imphal Velley Academy. As all good things must come to an end, we have come to the end of this wonderful function, a one-day motivational program jointly organized by Imphal Velley Academy and A-cad KOTA Coaching Center. First, on behalf of the organizing committee, I would like to extend our heartfelt thanks to all the dignitaries of the day for their kind consent to grace today's function and share their inspiring thoughts, namely Shri Sapam Kunjakeswor Keba Singh, Honorable MLA Patsoi Assembly Constituency as chief guest, Shri Thangjam Bimolchandra Singh, Founder-cum-Chairman of the Academy as President, Sir Dhanabir Laishram, Social Sciences as guest of honor, Kumari Sonia, Sorensangbam, Senior Journalist and State Awardee as special invitee, and Shri Laimayum Shiddhant Sharma, 8th State Rank Holder, NEET 2020 as special invitee. Next, I would like to extend our heartfelt thanks to Ms. Thangjam Ghari, Academy Manager of A-cad and IVA, for her heartwarming welcome speech and insightful keynote address. Next, I would like to thank Madam Rita for her insightful speech. I would also like to extend our heartfelt thanks to all the parents and guardians for accepting our invitation and being with us with great patience till the end of this function. I would also like to extend on behalf of the organizing committee to the media fraternity for their exclusive coverage of today's function. I would also like to extend to all the colleagues of IVA Higher Secondary Section and to all the teaching faculties of IVA Junior Section and A-cad KOTA Coaching Section
for extending their kind cooperation to make this function a grand success. I would also like to extend our heartfelt gratitude to the non-teaching staff of this institution, without whose help today's function might not have been a grand success. Last but not the least, it's my privilege to thank Priya Lakshmi Lampok Lapam, who has been a wonderful compare of today's function. So until we meet again in yet another function, thank you and goodbye. Thank you so much, respected Sir L. Gojendra, Department of English, Imphal Velley Academy. Thank you so much once again. Now we have arrived to the conclusion of this one-day motivational program organized by Imphal Velley Academy and A-cad KOTA-based coaching center. On behalf of the organizer, would like to extend our highest gratitude and thanks to everyone present here. Ngasigi thoram masibu mapung fahan bikiba ikai kumnajariba mitunglen sing amadi sartanaha aduga parents guardian sing pumna mapu amuka hana thagat pa phongdokchari. Wish you all a very great and good day ahead. Thank you all. Thank you so much. Goodbye. Aduga announcement